Maroiba Pauda, Lai Lam Tokpaki Matang da Nomba Yoiba Kanan and Nabagi Mipam Ama, Umang Lai Kan Bapun Baluf Ukal Nasendana Pantokre. Amadi, Mitai Irol Iek Loina Silon upon Baluf Assam Bahati Panana, Assam da Mite Mek Tambiba Hokre. Kurumzare, ISTV Pong Tabi Singbu, Taram Noxare, Hojipau, Sanon Bizare. Lai Lam Tokpaki Matanga, Noma Yoiba, Kanan and Nabagi Mipam Ama, Umang Lai Kan Bapun Baluf Ukal Nasendana, Konu Amang the Liba Lubasik Office the Pantokre. Thoramadu the moderator in Manipuri University of Culture Gi Assistant Professor Dr. T.H. Ruhichanga Renana, Utra Sanglan Sana Konungi Pena Hanjaba, N. Borzan, Lining Thosana Mahi Temple Board Ki Amai B. Asupi, Elangbam Isay Hanbi Amasung, Ukalgi General Secretary Mutum Maniton Maitena, Resource Persons in Saruyaki. Mutum Manitona, Handak State Asiki, Tongan Mamapam the Pangtokpa, Lai Harau Bagi, Lai Lam Tokpaki Toramda, Pam the Batokbo Kratoki. Hai Batokdosing Asi, Karidagi Tokpano Haina, Ukalgi Maikadagi Tikalubamatamda, Lai Lam Tokpaki Toramashida, Mana Pama Mongda, Tongnabadagi, Ayambo Eramki. Maru Oina, Ukalna Sindana Pangtokpa, Merami Pangi, Warepki, Wangwada, Lai Committee Amadi, Lai Puribusing na Pangtok to Natoropadagi, Oiramki. Asikumba, Asupe Kayasi, Makatana, Toktanaba, Kari Karamba, Tabak Toram Sing, Paikadagi, Haibadu, Mipam Aduda, Mipam Asida Yamna, Taretara, Tokna, Kananagani. Mastagi Lakwa Warep Adu Ukalna, Hana Pangtokadaba, Mera Mipam the Amu Hana Pangtok to Nakanara Matungda, Matang Saida Pangtokadaba, Lai Harau Pagitoramda, Makatana Pam the Batodo Amata, Tohandana, Lai Harau Pagili Lamadu Jumna Pangtoknaba, Honaragani Haiki. Mitai Irol Iek Loina Silon upon Baluf, Assam Guwahati Panana Senduna, Sri Radha Govinda Mandir, Kekura Nagar Dispuda, Mitai Mek Tambiki Bagi Ahanba, Tankaki, Certificate Yentokre, Certificate Yentopagi Tramadura, Milal Guwahati Panagi President Dr. M. Gopal, Milal Assami President Seram Herazit, Mandap Committee ki President Jumnam Thambal, Milal Guwahati Panagi Advisor Huidrom Prem Kumar, Vice President Ngangom Prawal Susruyaki. Thorongi Wahogdok Piraduna, Milal Guwahati Panagi Secretary Karam Punsina, Ekoigi Loan Amasung Mayak Asi, Assam Lengakna, Sakanglakpa Asi, Ekoigi Lebak Yamna Pabani, Aduna, Guwahati Gi Manung Sanalariba, Mitay Isil Inaw Singna, Maitay Mayak Hainaba, Tambiu Haiki. Seram Herazina, Assam the Suina Kundarabasu, Ekoigi Loan Iek Amade, Ina Sakonaba, Honaminasi Haiki. Milal Guwahati Panagi President Dr. M. Gopalna, Guwahati Gi Manung Dalariba, Laikai Singdasu, Maitai Mek, Tamna Honaragani, Masidamiam Nasu, Mateng Pangbiu Haiki. Thoramadu Ahanba Face Tamkiba Mahiroi Kunda, Certificate Yentoki, Renana, Ani Super Face Ki Oina Mahiroi Tara Mangadana, Maitai Mek, Takpitan Biba Hodoki. Triple IT Manipuri Amasung New S Education and Skills Foundation ga MOU ama ngarang Triple IT Gandhinagar da Kuyek Pinakre. MOU adu Triple IT Gandhinagar gi Namtek Director General Arun Kumar Pillai Amasung Triple IT Manipuri Registrar Dr. Nomai Kapam Kisorjit ka Kuyek Pinaki. India da Tungi Technical Education gi awan bama purak na ba puna thabak tongminabaga loinana academia Industry gi ahoba malai basi mensinanaba institution anina honanaba pandam thamli. Aikoi gi aifalam jinglup jinga matak infana sei khudingi pangtok tuna lakpa bosem amadi kosem na loba class 10 amasung 12 ki examination da yanglam amasung wabuga SC ki manung dalaiba high school amadi higher secondary singi manung da mark wangna fangba amadi CGPA wangna fangduna pass taroklaba mahiroi singbu pungning thogotuna taram okpaki thorom school asigi recreational da pangtokre thoramatu da kosem gi chairman takelambam audit DMU gi VC E Chan Babu Elangbam Ranjit Mayengbam Jantikumar Elangbam Somrenro na chingbana akhanaba mitunglen singwaina sarugyaki thoramatu da India gi women football team gi goalkeeper oiribi Elangbam Panthoi bisu harau tayam okpaga loinana akhanaba kudol pot piduna ikai khonabasu utki Tungan Ramio Singna Kapira by Award Contrani Toy and Topaki Thoramada, AC and Yasigi, Mahiroi, Ahalaman, Oza, Amadi, Lamdam Aduki Saknai Raba, Yoikasu Yaki.
Kaksing district ki Langmaidong City block ki Makada Laiba Mayeng Lamjau Gram Panchayat ki Mahatma Gandhi National Rural Employment Guarantee Act MGNREGA Lisingani Kunitri Kulumdoi Amasung Lisingani Kulumdoi Kunmari Renana Pradhan Mantri Awas Yojana PMAY Gramin Lisingani Kunmatri Kunitri Amasung Lisingani Kulumdoi Kunmari gi Social Audit Gram Sabha Ama Lamjau Mayai Lekai Community Hall the Pangchokre Mayeng Lamjau Gram Panchayat ki ex Pradhan Uri Kembam Jugesorna Mifama Poiduna Pangtokiba Social Audit Gram Sabha Aduda Mayeng Lamjau Gram Panchayat ki Administrative Committee Chairperson Urikimbam Narjit Luang Ward Member Singh GPSC ki GRS Jirom Dhiren PMAYG ki ADEO Sandam Milan SO M Biken District Social Auditor DA Santi Kumar Social Audit Coordinator Chongam Ria GPSC ki Job Card Holder Singh PMAY Gramin ki Beneficiary Singh Club Organization Mera Pipi Singh Sarup Yaki Manipur Social Audit Agency MSAA ki Kangbuna How Kiba Tang Teretagi Matak Paliva Tabak Asige Social Auditor Matungda Social Audit Gram Sabha Si Pambani Haina Mayeng Lamjau Gram Panchayat ki Administrative Committee ki Chairperson Uri Kimbam Narjit Luang na Haiki Mifamada District Social Auditor T.A. Santikumana PMAY Gramin Lisingani Kumatri Kunitwe Amadi Lisingani Kulumdoi Kunmarigi Matangda Beneficiary Singna First Installment Loktokraga Yum Samdaba Singh Sabinaba Amadi Second Installment Fangba Amadi Fangdaba Singi Matangda Beneficiary Singa Interactive Program Su Pangtoki Koina yum sauna piu paisa se bawda yum saning de tarade government ne pire belu palam singu thase amon hangal roi da paisa ne sigi paisa se hairiba panchayat chi da nu yum kya lairi yum sadaba lairaba kya lairi torga si pire ba mi se si bawda lo busi haijal tragadi adu last di si da bai tra min nang paisa do thingalo natraga na nang jail da lairo haira ne Paugi Maktana Tenba Brem Talozari Chahini Fuhena, Babina, Haibamaming Asina, Anala Engilamda, Tazaba, Quality Labamadi, Jackson Honabagi Kudam, Oiduna Lakli. Diagnostic Tagi Horaga, Multi Speciality Hospital Amadi, Cancer Care Fawada, Babina Mangzil Taduna Lakli. Haujikamuk, Makata na Changsilatuna, Miami Mafam the Kudol Tamjari, Babina Institute of Nursing, Manipur Nursing Council Nasu, recognized Tauraba. Matam Gachunarba Classroom, Advanced Left Sing Lajari. Babina Multi Speciality Hospital Amadi, AOI Babina Specialty Hospital da clinical training from view. Expert faculty, Nupa Masumupi Tokhai Hostel, Sel Yamna Chandana. Babina Hospital Amadi Kongo Eba Institute Sing the Tabak Tawagi Kudung Java Supizari. Housing admission Hosare, Suknatagi Sit Nipu Kaktani, Ahan Balakbada, Kudung Saba Pijagani. Babina Institute of Nursing, Nurturing Care, Inspiring Growth. Saziwa Zel Road, Kabay Soy, Imphal East. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College the Labana July Tramati Kunanga for Yam Chauraba offer on Pizari Madudi school bag and labor bag and half chicken Yamadi bag and labor 20% off Pizari Miana Sui and Kangaraba can back to school college seminar workshop sports airbag traveling bag rank on a Chimbaluina Pambigani Luina schools in the Oiba upon uniform Supambigani Amasung uniform Kurimaki Apam design the customized order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglagli Punsigi Lambisida, Araiba Chaba Makai Sashinari. Adon hidak lang thak kayama sadaba yarakte sasil liba singduna adom gi liver da kayam sokhali khangbibra liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung da taram nomoksari makata ba pawda Kukilalaluf ke NOUPF Lonana Central Amasung State Government ka nakal ahung yu iba santigi wari sanari ba sigi ground rule amatangangna
chatrabani matam loikraba su asi makatana sangdofam thoktre nakal ahumgi oiba wari sanaba sida state government di hojik animated suspension thamduna president rule laibana state government yaudana wari sanafam thokte haina mitai maitai tribe union hairi central government su Manipur legislative assembly na lisingani kunmari gi February kunma panda su sangtoktanaba laukiba warep adubu su ikai khumnagadabani loinana center amadi state ka lainariba federalism asi structure adu ngakna sarkadabani central government na kuki lalholup sing asigi satnariba sugi ground rule punamak thugairi haibasi mayek sengna khangpham thoi asigumba ground rule amata ngaktraba yamna sathiba terrorism gi thawong chathaduna leiba sida central government asu fongna yakshloidabani hairi nakal ahum gi chatharakliba sanarakiba su asi lisingani kolumdegi megi ahum gi matungdagi yamna sathiba salwan kya loraki sugi ground rule punamak thugaiduna kusu khulai amadi kadar masing hena recruit tawduna maite singi mathakta landabagi thabak chatharaki manipur gi apunba saktam ngakna chatkani hairamba kuki lalulup sing asina tokhaiba lengak ama semnanaba khong thangjilaki india gi union territory oriba pondicherry da chaneriba article 239A tonganba legislature leiba lengak ama demand tawba horaki masina sugi ground rule thugaibada natana manipur manungda asob irang thoknaba kangkhong saiba saktam ama ohelaki myanmar dagi mitop kya leptana pusilai asumna yelomi singi demography thugaiduna population war ama chatharakli hauzik lariba PR government asina manipur myamgi sentiment amadi tholiba wathok asimunna khangbi pham thoi popular government ama laitringaida myamgi sentiment yengdana su makhatana sangtokpagi thabak tawroidabani democratic structure thugairoi manipur myamna kahan kiba mihusing asibo nathaiduna thamlaga warep loroidabani janariba sugi wafam asida state government amadi manipur miyam khangandana lona thumna satnaba su ama india government na tawroidabani hairi Team 195 BPM gi ahan mama pokuman ga mailena Imphal Run 2025 pangthokre run adugi kilometer 13 ki category da stadium ground gi horaga ulo fawba cheluraga halaki kilometer manga gi category da stadium ground gi Imphal airport fawba chen ki category animakta athlete chahum rom saruk yaki thambutu da saruk yaki ba sing opagi tharamda yas ki director Dr. Mayangbam Bheto All Manipur Athletic Association gi secretary Ito Tongram India gi fastest Ironman Indian Army personnel Bitam Laikram Team 195 BPM gi petrol member Bikram Lukramna Singba saruk yaki Thoramadida Dr. Bhetona Larik tambal werakpada ngairiba nahar singna punsilaga pangtholiba thoramasina miyoi kudimak sanabagi ihogda jangning hanbagi apama pohali yasna sinduna pangtokadaba youth melada team 195 BPM busu saruk yahangani haiki common purpose we common cause some of the theme samaga youth awareness, youth empowerment, youth engagement aduga hojiti yuva connect Viksit Bharat kanonda Nehru Yuva Kendra tayar to gaya avse dekho ye NSS cell se even Department of Education and Sports sibai bujhala na koi naha nge sum mumbai ke kan sana hayu nasa da laisu ruga kangau na le no ma da si dei thaido ra da koi se common cause koi community service da kamai ne engage to de sa kamai na hasang na le de hayu ba ke se sala se mayam bun mo support to koi matung da maka tarak da team 195 BPM selap ba rom sing mai ba ko view Singjame Assembly Constituency ke MLA Yumdam Kemchan gi miyang makhada Assembly Constituency asigi Leirak Singh Luna Nana Thamnaba Pandamda Leptana Jatarakba Social Service ke sarok ama oina Nambul Mapal Road Manipur College ke maning thangbada hauriba Napi Singh Nang Singh amade Pisum Thong da phamliba kaithel dagi hundorakba amotpa Singh sengdokpa gi thoramama pangthokre MLA gi miyang makhada Singjamai mathakta leiba Jinga Mathak Youth Learners Club College Road Youth Development Association amadi
ngakrapa leirak development association ga puna khosam maduna pangthokiba sis sengbaduda jinga mathakta leiba meira paibi singsu asawa thodang lokhi sis sengbaduda assembly constituency gi MLA Yumnam Khamsan amadi ward number 15 gi corporator TS Bangkim Chandrasu laktuna yengsinki loisalapda maroi pau amhone pizari lai lam thokpagi matangda nomagi oiba khananainabagi mifam ama umanglai kanba apunba luf ukalna sindana pangthokre amadi mitai irol iek loina silon apunba luf Assam Guwahati Panana Assam da maitai miek tambiba hokre Ozi pabugina dia 7 episode Manipuri pamutanga salojare meng tabiba simo bukana kurumjare